BJP Manipur Pradesh na sinduna ngasidagi mass tree plantation pangthokpa hokre. Dr. Syama Prasad Mukherjee laikhidaba numitagi paraga pokpa numit fauba thorom asi pangthokadori. Manipur ki Chief Minister N. Biren na Imphal gi nitai pachutekta leiba BJP Manipur Pradesh ki office ki akoibada uchara kaya thaduna thorom asi hodokhi. Thoromduda Works Minister Thongam Biswajit, Education Minister S. Rajen, KFNPD Minister T. H. Satyabarta, Rajya Sabha ki MP Ningthau Laisem Basana Jauba, Party ki Maruiba Thomi Singh, General Secretary Singh, Morcha ki Thomi Kyana, Dr. Syama Prasad Mukherjee ki photo da Laisu Katuna Kuramki. Thoromga Mari Lainana Chief Minister N. Biren Hai, Laikhidraba Syama Prasad Mukherjee, Yamna Mityeng Sanba, Apunba Bharat ama semna hotnabada achoba thodang yaramba misakne. Mangna ningzaramba wakhalon adu thabakta onthoknaba pandamda thorom masi pangthokpani. Ching amasung tam animakta u chara lising kaya marum thanaba pandam thamle. Masida miyamna su mating pangbiu phongdokhi. Syama Prasad Mukherjee ji yamna visionary leader habada. Matamduda ekta Bharat se amat toina legadabani. Bharat da Thiran hoigera, Constitution hoigera, any maung the division to where one nation ki theory hogomba du mayamna wakhal leba kok leba leader mani haidane phadawi aduna ngasi BJP amadi magi leidiba parent amadi magi branches mayam punamangna magi dugumba sacrifice magi dugumba visionary wakhalon magi kathopangamba dugumba duning singlo ina magi balidan numi se koina celebrate ro pangthopani leidiba manipur da leidiba tribe kuntra ne thui humdoi recognize to ba do recognize to the ba humari am leidiba punamak se khoi amatani haibi wakhal da one manipur leigedab ne haibi wakhal se khoi BJP government hek lak pateki khoi madu gi thok khaukhre go to hills laiba pangthokriba go to village pangthokriba aduga community khudingmaki against the drugs poppy plantation a players galomina kibada community ama phawsi thawde adagi huji community khudingi koi akoi gi mot gi museum community kunthra ga ma thoi ni thoi gi sab manama design da koi museum sadra masa masa gi identity masa gi respect thamaga manipur se koi amatani haibagi wakhlon punsan ba Palan Thoramasi BJP Manipur Pradesh ke ST Morcha na susinduna Imphal gi Chingmairong da leiba Rani Gaidin Liu Park ta su BJP Manipur Pradesh ki Vice President Nongthongbam Nimbus ST Morcha ki President Langjaigai Mani Kamai Kabui Mothers Association ki President Kamai Tongpi amadi Jeliangrong Union Assam Manipur Nagaland ki President Ajang Rongmai na luchingduna park ki akoibada upambi kya thaduna pangthokhi upambi kya thaduna pangthokhiba thoromduga mari leinana BJP Manipur Pradesh ki Vice President Nongthongbam Nimbus na wafam kya phongdokhi Thoramasi Jiribang gi Sanakong da leiba BJP gi office ta su Jiribang gi masak nairaba BJP party gi miyoi singna uchara thaba amadi Dr. Syama Prasad ki photo da leisu katpagi thoram pangthokhi Thoramadu da BJP Manipur Pradesh ki spokesperson L. Birjit ex-minister Asangbam Biren social worker and Buddha Chandra Made BJP ki karyakarta singna sarkyakhi Thoramadu da sarkyakiba BJP Manipur Pradesh ki spokesperson L. Birkin Hai Mandalasina laikhidraba BJP gi luchingba sigi death anniversary ga mari leinana pangthokpa chamba Thoramasina mahaki mafamda ikai khumna bot pani haiki Amaromda Thanga Kendra gi MLA Tongbram Robindro numit asiga mari leinana mahaki Kendra gi mafam kyada uchara kaya thaduna Thoramasi pangthokhi MLA gi wakhalonda Thanga Kendra si uwa marang kaina hoba Kendra ma ohenabagi pandamda polling station khudingmakta mass tree plantation gi program asi pangthokhi Ex-Minister Thonausam Shyam Kumar ki meeting makhada mahaki youth team na Kendra sigi COVID-19 na maram oraga laikhidraba masung awaba tahoraba imong singda cheng hawai na chingba polam sing mating pangkhrei Panba yabadi Kendra sigi tongan ba khunggang singi yumthong khuding dasu chana thakna ba polam sing mamang da yen khrei Containment Zone Sing COVID Care Center Sing dasu nomada changdraba yadraba polam sing yenthokre amasung Kendra sigi oina COVID-19 ga mari leinaba thabak thorum sing da seasonana ba haiduna ambulance ani amasu Development Organization of Andro Kendra gi khuthangda khusinaba leikrabani
पोलम सिंह यंथोकपग मरी लेना केंद्र यूथ टीम की लीडर ओइरिबा सनबम श्यामना अंद्रो केंद्र की ओइना कोविड सेकेंड वेव न लेखिदरबा इमुंग कुनहुमदोइ सिंगदा अंगम मटेंग सिंग पांगख्रे मखातानसु इमुंग सिंगी अवाबदा मटेंग पांगखिगनी हाइखि कोविड 19 की सेकेंड वेव सिना सेकेंड फंगलबा केंद्र सिगी लेखिदरबा इमुंग सिंगा केंद्र की हानगी सुमुसबै होरंबा केसा की सातमाखनि मखादगी लुक्सकी माइकिना namjaba kolam sing ekdor imung juga makin panjang kolam masih digam pada segi makin daju tab daju apanya makana yang segi ekdor imung sing makin panjang hana makin panjang Dr. S. Ibom Chana Imphal West ki SP ki charge pukraba matungda niyam gi wangmada jaga mari panba gari singda tinted glass machu sangba glass napa gari sing fagatuna setat bahokrai ngarang dagi district asigi tongan ba mafam singda mingselda machu sangba cherang napsin basi setokhi niyam gi matung ina gari ki manungda famliba mioi sing udaba glass sinabi yadi hairagasu niyam na gyan taba wata mami tari SPSC की लिचिंग मखादा हौसे कोविड-19 का मरी लेना मणिपुर लेंगांगना अथिंबा थंगुना लॉकडाउन चथरिने मदि कर्फ्यू थमनिंगे चेरक्ता थोंगलकपा बियोय कया फाबगा लेना फाइन थियंख्रे मखाताना ड्राइवर सी डिस्ट्रिक्ट असि की मफम कयादा चथखिगनी हाइदि अमरोमदा सिंगजमई पुलिस स्टेशन की टीम अमना नियम की वांगमदा योलंबा लुपा लिसिंग कया मरुमगी कोडेन सिरप फागत पंगमख्रे अकंगनबा पावमा फंगबदगी ngasi Imphal West District manung chana leiba Thongzu Part 2 Pechu Lampak manakta leiba Ibudo Pharmacy da thiba humbagi thabak chathabada niyamna yadaba syrup singado fagat pangamkhibani pharmacy adugi mapugi mamingna Fandom Noteshwar kawi chahi yankhai humdoirom surei mangondagi Coden syrup bottle 38 fagat pangamkhibani makhatawa ain gi thabak lokhanaba police station asina lokhat thokrai Chairak-sida Imphal West District Commando Team Amanasu Thangmaiban Maisnam Lekai da leiba Koizam Joy Vishnu Koba Chahi Nifu Nithoirom Suraba Mioy Amadagi Tongan ba brand gi Indian Matte Foreign Liquor Bottle Humfumanga rom fagat pangamkhrai Fagalaba Polam Single Loinana Makhataba Ain Yoiba Thabak Lokhanaba Lamfelda leiba Excise Department ta kusina kre haidi Arang ithat semgat sagat paga mari lenana thabak tawi tawde haina media da thanga part 1 gi pradhan ga media gi kuthangda awai akhum tawnari basi makhatana tawnadana ba yashinaba ma purakna bagi matangda Karang Island Development Organization kido gi thomi sing loinana amuko gi president Nando Luwang loinana Yukobit ki president yauna punna khana naina kre khana naina baduda amuko gi president Nando Luwang na makhatana awai akhum tawdana ba appeal tawbaga loinana Makhatana achumba karino haibado khangdoknaba honaragani hairi Manipur hockey na sinduna International Olympic Day gi thoram tongan ba mafam singda ngasi pangthokre haukiba chahi lising ama chanipan marifutara marida ngasi gi numit asida pangthokiba International Olympic Committee semkhiba dubo ningsingduna thoram asi pangthokpane Khongman Students Club na sinduna club asigi sanglenda thoram asi pangthokhe Thoram Maduda Hockey India ki President Gyanendro Ningombam, Manipur Hockey ki President Basudeva, General Secretary Seram Niken amadi atay masak naiba kayasu saruk yake. Hockey Unit Imphal amadi Idol Club Sagol Banna Susinduna, Tera Kaithil Dalaiba Club ki Sanglenda Pangthoke, Club ki member amadi Hockey Unit ki member kayasu saruk yake. Juribam Sports Association AJSA Juribam gi makhada laiba hockey unit Juribam na sinduna the Aegis of Manipur hockey da yumpham oiduna Olympic Day 2022 gi thoram association asigi holda pangtokhrei amadi Olympic Day celebration tawboina sana babu pamjaba mioi kayana saruk yakhi thoram maduda hockey Manipur gi associate vice president amadi BJP Manipur Pradesh ki spokesperson Laisangbam Birjit AJSA gi President M. Brajakanta amadi Juribam Higher Secondary School gi Retier S. Maniton, Retier SPY Asok Kumar na maru oiba mitunglen sing oike. Whatever the event si oi di habigi like bidaba whatever the event juma ekoi jiri gi soil sanaba adu behena ekoi na gi players phone mangam da ba prospect leiba filama
ꯏꯁꯣꯔꯅꯁꯨ ꯆꯥꯟꯕꯤꯗꯨꯅ ꯑꯣꯏꯔꯛꯄ ꯌꯥꯏ ꯍꯥꯏꯗꯅ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯖꯩ ꯑꯗꯨꯅ ꯕꯦꯗꯃꯤꯟꯇꯟꯒꯤ ꯑꯃ ꯌꯥꯎꯈ꯭ꯔꯦ ꯕꯦꯗꯃꯤꯟꯇꯟꯒꯤ ꯌꯥꯎꯔꯤꯕꯁꯤꯒꯤ ꯃꯊꯛꯇ